Mamangai matam amada Tharik kaubi naitom tamak hingbi leisabi amakak leirami. Mahaki apokpi adudi nongma chingda thabak suba chatkibadagi adu makhalakidre. Madudagi mahaki apokpa adu wakhal laina oiduna taibangpal ase thadoktuna chatkirami. Matam maduda Tharik adu angamangamba thabak suduna ngamnanaba imungdu palaklami. Nongmagi numit amada Tharik adu makhuta polang ama pairaduna umang tamna laklami. Umang adudagi hay makhal kaya ama heklami aduga kaithelda yonba chatlami. Ayuktagi kari amata charaktabana waraduna as kasidi hayra singse amata suyun basite chak sulamana loi aibu kari charaga aigi ram khorang base phangani dawrisidi tanja aduda hanubi ama khakna nupi macha nahaki haya sibu aingonda khara pibiba yagadra aigi oinadi seldi amata yawraktre aihakna sajaba acha atha khara yonba lakjabani masiga khara onthokna si yabro wadu tabada Tharik yamna harauna imagum labi nahak ase aihakidi isor mahakna thabirakpaga chapmanakre aihaki hayase sittabadagi selaitaduna acha atha khara legadabado karam leidoino haiduna ikok ase saramlibani ase haiduna Tharikna hanubi aduda haira khara pirami. Hanubi aduna sumahaki acha athak adu khara pibirami. Acha athak sing adu sinaraba matungda harau harau nokminaduna chaminarami. Hanubi aduna momo noklaga onthokna so hawkreda nangi hai sing ase aboki sisu asikamna hawrisidi sibu apokna tumtana sajariro mani aigini haibada isu amatang leiriye mahak ado aigi imau nupina thamlambani adubu aigi ichanupa aduga imau nupi adugadi leikhidaba koire adunane aina sina hawribani. Tharik nungaitana adudi abo hayengdagi mafam asida lao aiga punna pochai singase yonminase mafam asida ningthaugi macha masu singsu yamna lakbani makhoina amu amuk lakpada sel yamna tongbani. Hanubi aduna harauna maduna faradra hayengdagi heklaklaga loire ado aboki mingbu kai kauge aigi mingbudi lengambi kawi o yamna phajaba mingni abo tanja aduda lepak adugi maharani adu Tharikki pokpham aduda changlaklami. Tharik punemlami maharani aduna nangi haising ase onthokna so hawkhre nongmada chahaudrabadi isase inu he nuaite ngasidi yamna su leirami loine hekta leikrage. Tharik lengambida haifetang yengdaga ima maharani yarabadi aboki achapo singa sisu kharata wiribus leibiko yamna su mahau leibani. Maharani aduna achapon aduda haifetang yengdaga warubibadi yade abo nahaki achapolase amatang hana mahau tangduna yengba yagadra. Lengambi harauna Maharani gi apamba adumak tawbibada aigidi karisu kaiba leijade. Maharani aduna ama lauthokduna mahau tangdami. Tharik amasung lengambi adudi kari hairakadawuno khalladuna yamna pakhatjarami. Adubu madugi taiwanabada Maharani aduna harauna aboki asigumba achapot asidi onthokna so hawkreda hayengdagi hawraga nakhoi animak kunungda nungti numit khudingi haira acha athak thinba lao nakhoigi awaman matik chana pigani. Wada tabada Tharik harauna phagani ima Maharani adu Tharik amasung lengambigi pochoi sing adu loina leirami aduga chanaba selsu piramlaga adumak chatkirami. Lengambina nupi macha nahaka thengnaruba ase aigi laibak yamna phaba oire ai ngasidi yamna haraure aigi tungi lambi yamna tensalakle aina sidringai mamang asida aigi isu asi matangdi matik chana naba hotnaramlake aduyaba hayeng asigi matam asida adumak mafam asida lauko aduga ikhoi anigi pochai sing ase kunungda puduna thinminarurase maduna pharani. Asumna anidu
Kainabagi bidai pinaramlaga mayum-mayumda hanakirammi. Numidangi matam yausilakpada Tharikki marup Tanaubi adu laklami. Haima, asuk thenglakasidadi natomda kaitauba laino? Is, yam lahaningdabai waro. Adugi nateda, ahingi matam oibanina fattaba mi thengnagadra haina pakhatpibagi wanida. Ho pakhatpiyo haide, aibu senabinaba ma leirisidi. Ma lakpra, adu kok changhalau yadra. Tanaubi tungdagi tengkot macha amakak puthoraklami aduga momon noklaga. Se, aina nga thongbani, sithinba lakpani, hayeng kona muk laklagi thenge. Asi haiduna chenchat tawkhirami. Tharikna, haima, kemtaga hek haiba nanghaude. Makhoi ani ase kayada nushinaribanu yengone. Piklingai matamdagi hojik phawba thadoknade. Asumna Mathangi numita hainakhibagi matung inna Laingambi amasung Tharik adu potpham aduda thengnaraba matungda konung tamna laklami. Mikup kharagi matungda konung yawraklami. Makhoigi acha athaksing adu ningthau amasung maharani da sinakhirami. Maharani aduna madugi oina sel khara pibirami. Sel adu lawba loiraga thorakpada nupa amana asumna lautharaklami. Rajkumar Henthoi Mahaki pandam phanglaba tungda konung asida halakle. Asi haiduna dol kaya ama thelladuna haraubugi jagoi sarami. Henthoina asum laithoktuna yenglakpada Tharik adu laptakna lepa uraklami. Tharikki icham chamjabi kedana phajabi maithong adu ubada Henthoina nungsiba phawraklami. Khudak aduda Tharikki manak tamna changsilaklaga. Sagelabi, nahakpu kanano? Tharikna punemlaga Masai bungo nanai nubi ai hakti konung asida hayun balak chabani. Henthoi momon noklaga naha kadaidagi oirabano. Ai hak lepaga sigi chidaida leiba khulamada leijabane. Nundi numi khudingi naha mafam asida lakadabane. Aduga aigi oina yamna matik magul leiba hai amamamsu sinagadabane. Tharik kirap tauna Phagani Masai bungo Aikhoi chachaba yaragadra. Kana lei. Makhoi ani asibu makhoigi mayum tamna thinbiramo. Nate. Aikhoi khongna dumak chachakhige. Aboka ihaka lambi sutinade. Adu oirabadi ina ising khaidoktuna ne ani thokna thilalagani. Asumna Henthoina ngamdana hanubi aduga Tharik adu tongan-tongana masa-masagi mayumda thinbirakhi. Yum yaurabada Tharik Henthoigi Henjin mamawang aduda masa adu khoirangkhoi saunarami. Tharikna Ningthaugi machani haibagi lairabi laisabi aibu usatribanine. Ngami haiduna tauribanine. Mahamutomdagi oiba hai hekadabani kain. Adusu mayamdagi yamna mogul leiba. Ngamkhredako nakhoigi pukjelase. Khangani bana. Asumna mathangi numitani. Tharik adu ayuk nganta hawatladuna umangda uhai hekpa chatlami. Mahakna uhai asum heklingai tanja aduda saji amakak pakhatna chalakpa adu urami. Saji aduna Tharikki manak tamna chensenduna kina locharami. Tharikna ngakna saji asina tauriba asi karino haiduna ngaktuna leiringai tanja aduda lamhui amakak mangda leptuna leiramki. Madu ubada Tharik sukiraduna. As othokna su chawkhreda lamhui asidi. Ita saji nangaigi tungda adumak lotuna layuko. Masigi mathibung warakpa ngamdaba lamhui ase ai parama tambigi. Lamhui aduna sauna mirol lolaga hairei. Nupi macha aihakki saji du thado. Natrabadi nang oina chagani. Nangna ngambra aina ngambra yingnaba taredana. Asumna Tharikna khumlai. Asi hairaga leimaida tariba utup amu khukatlammi. Lamhui aduna saurapna Tharik tamna chensilaklami. Matam aduda Tharikna sapukanna utup aduna lamhui adugi mabuk mapa aduda thajilami. Maram asidagi lamhui adu mabuk naraduna leimaida hiptuna taaduna laikre. Tharikna he phattaba minungsi yaudaba lamhui nahak hojikti aihaki iti khanglabra. Nahaki nathwai ado mangdringai
ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅꯃꯛ ꯆꯠꯈ꯭ꯔꯣ꯫ ꯋꯥꯗꯨ ꯇꯥꯕꯗ ꯂꯝꯍꯨꯏ ꯑꯗꯨ ꯊꯥꯔꯤꯛꯇ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯑꯃꯨꯛ ꯅꯣꯡꯃ ꯁꯣꯏꯗꯅ ꯂꯃꯟ ꯈꯨꯝꯂꯛꯈꯤꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯌꯦꯡꯂꯝꯂꯒ ꯑꯗꯨꯃꯛ ꯃꯕꯨꯛ ꯑꯗꯨ ꯅꯥꯔꯕꯁꯨ ꯃꯊ꯭ꯋꯥꯏꯇꯕꯨ ꯍꯤꯡꯍꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯁꯦꯛ ꯁꯦꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯖꯤ ꯑꯗꯨꯅ ꯍꯔꯥꯎꯅ "ꯏꯇꯥ, ꯑꯩꯍꯥꯛꯀꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯕꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯀꯔꯤꯅ ꯂꯃꯟ ꯁꯤꯡꯒꯅꯤ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ"꯫ ꯊꯥꯔꯤꯛꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ "ꯑꯣ, ꯅꯍꯥꯛꯁꯨ ꯃꯤꯔꯣꯜ ꯉꯥꯡꯕ ꯉꯝꯕ ꯑꯣꯏꯔꯦꯀꯣ꯫ ꯀꯔꯤꯒꯤ ꯂꯃꯟꯅꯣ? ꯃꯁꯤꯗꯤ ꯃꯤꯑꯣꯏꯕ ꯑꯃꯅ ꯁꯥ ꯉꯥ ꯖꯤꯕꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯅꯤ꯫ ꯑꯩꯕꯨ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯗ ꯄꯣꯛꯄꯤꯕꯒꯤꯗꯃꯛ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯃꯇꯪꯗꯤ ꯅꯤꯕꯤꯌꯨ"꯫ ꯊꯥꯔꯤꯛ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ "ꯎꯃꯪ ꯑꯁꯤꯗꯒꯤ ꯃꯌꯥꯝꯗꯒꯤ ꯇꯣꯞ ꯇꯣꯞꯄ ꯎꯍꯩ ꯑꯃꯈꯛ ꯄꯤꯅꯕꯤꯌꯨ꯫ ꯃꯗꯨꯗꯤ ꯌꯥꯝꯅ ꯑꯔꯥꯏꯕ ꯊꯕꯛꯅꯤ꯫ ꯂꯥꯛꯑꯣ, ꯑꯩꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯑꯣ"꯫ ꯑꯁꯨꯝꯅ ꯁꯖꯤ ꯑꯗꯨꯅ ꯆꯠꯄ ꯃꯥꯏꯀꯩꯗ ꯊꯥꯔꯤꯛ ꯑꯗꯨ ꯏꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯁꯨꯔꯨꯡ ꯑꯃ ꯌꯧꯔꯛꯂꯝꯃꯤ꯫ ꯁꯨꯔꯨꯡ ꯑꯗꯨ ꯁꯅꯥ ꯃꯆꯨꯒꯨꯝ ꯄꯨꯡꯂꯪ ꯍꯦꯛ ꯂꯪꯏ꯫ ꯍꯦꯛ ꯎꯕꯗ ꯌꯥꯝꯅ ꯐꯖꯕ, ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯁꯨꯔꯨꯡ ꯑꯗꯨꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯐꯖꯔꯕ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯆꯨꯝꯕ꯭ꯔꯩ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯥꯔꯤꯛꯅ "ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯩꯗ! ꯃꯁꯤꯕꯨ ꯇꯁꯦꯡꯅꯃꯛꯀꯤ ꯆꯨꯝꯕ꯭ꯔꯩ ꯑꯣꯏꯔꯤꯕ꯭ꯔꯥ"? ꯃꯁꯦ ꯑꯁꯦꯡꯕꯃꯛꯀꯤ ꯆꯨꯝꯕ꯭ꯔꯩꯅꯤ꯫ ꯃꯁꯦ ꯊꯥꯏꯅ ꯅꯨꯄꯤ ꯑꯃꯈꯛꯅ ꯑꯣꯟꯈꯤꯕꯅꯤ ꯍꯥꯏꯅꯩ꯫ ꯑꯩꯍꯥꯛꯀꯤ ꯏꯃꯥꯅ ꯍꯥꯏꯕꯤꯔꯝꯕꯅꯤ"꯫ "ꯑꯣ, ꯑꯗꯣ ꯏꯇꯥ ꯁꯖꯤ, ꯀꯔꯝꯅ ꯑꯣꯟꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗꯁꯨ ꯇꯥꯛꯄꯤꯕ ꯌꯥꯔꯣꯏꯗ꯭ꯔꯥ"? "ꯑꯗꯨꯃꯛꯇꯤ ꯈꯪꯗ꯭ꯔꯦ꯫ ꯑꯗꯣ ꯅꯍꯥꯛꯅ ꯍꯦꯛꯄꯗ ꯄꯥꯝꯕꯤ ꯑꯁꯤꯗꯒꯤ ꯎꯍꯩ ꯑꯃꯈꯛ ꯍꯦꯛꯀꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯗꯒꯤ ꯍꯦꯟꯕ ꯊꯣꯛꯂꯕꯗꯤ ꯅꯍꯥꯛ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ꯫ ꯅꯍꯥꯛꯀꯤ ꯋꯥꯗꯣ ꯑꯗꯨꯃꯛ ꯏꯟꯖꯒꯦ"꯫ ꯁꯖꯤ ꯑꯗꯨ ꯊꯥꯔꯤꯛꯇ ꯊꯧꯒꯜꯂꯣꯟ ꯎꯠꯂꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯥꯔꯤꯛ ꯄꯥꯝꯕꯤ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯖꯔꯒ "ꯑꯣꯟꯊꯣꯛꯅꯁꯨ ꯆꯤꯡꯂꯦꯝꯅ ꯄꯥꯜꯂꯤꯗ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯝꯕꯤ ꯑꯗꯨꯗꯒꯤ ꯆꯨꯝꯕ꯭ꯔꯩ ꯑꯃ ꯍꯦꯛꯇꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯍꯩ ꯔꯥ ꯀꯌꯥ ꯍꯦꯛꯂꯕ ꯃꯇꯨꯡꯗ ꯂꯩꯉꯝꯕꯤꯒ ꯊꯦꯡꯅꯔꯕ ꯃꯇꯨꯡꯗ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯍꯩ ꯔꯥ ꯑꯆꯥꯄꯣꯠꯁꯤꯡ ꯑꯗꯨ ꯃꯍꯥꯔꯥꯅꯤꯗ ꯁꯤꯟꯅꯔꯝꯂꯕ ꯃꯇꯨꯡꯗ ꯆꯨꯝꯕ꯭ꯔꯩ ꯑꯗꯨꯕꯨ ꯄꯤꯅꯅꯕꯒꯤꯗꯃꯛ ꯔꯥꯖꯀꯨꯃꯥꯔ ꯍꯦꯟꯊꯣꯏꯕꯨ ꯊꯤꯔꯛꯂꯝꯃꯤ꯫ ꯍꯦꯟꯊꯣꯏꯅ ꯇꯨꯡꯗꯒꯤ "ꯁꯛꯍꯦꯜꯂꯕꯤ, ꯅꯍꯥꯛꯅ ꯊꯤꯔꯤꯕ ꯑꯗꯨ ꯑꯩꯍꯥꯛ ꯅꯠꯇꯕ꯭ꯔꯥ"? ꯊꯥꯔꯤꯛ ꯃꯍꯥꯛꯀꯤ ꯈꯥꯎꯗꯒꯤ ꯆꯨꯝꯕ꯭ꯔꯩ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯄꯤꯔꯝꯃꯤ꯫ ꯆꯨꯝꯕ꯭ꯔꯩ ꯑꯗꯨ ꯎꯕꯗ ꯇꯤꯟꯊꯕ ꯇꯧꯗꯅ ꯍꯦꯟꯊꯣꯏꯅ ꯐꯠ ꯂꯧꯔꯒ "ꯃꯁꯤꯒꯤ ꯍꯩ ꯑꯁꯤꯕꯨ ꯀꯔꯤ ꯑꯣꯏꯔꯕꯅꯣ? ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯩꯗ"꯫ "ꯃꯖꯥꯏꯕꯨꯡꯉꯣ, ꯃꯗꯨꯒꯤ ꯍꯩ ꯑꯗꯣ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯆꯨꯝꯕ꯭ꯔꯩ ꯍꯥꯏꯕ ꯑꯗꯨꯅꯤ"꯫ ꯍꯦꯟꯊꯣꯏꯅ "ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯃꯤꯇ꯭ꯔꯪꯒꯨꯝꯅ ꯇꯧꯏ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯃꯤꯇ꯭ꯔꯪ ꯍꯩꯕꯒ ꯑꯣꯏꯔꯕꯣ"? ꯊꯥꯔꯤꯛꯅ "ꯑꯩꯍꯥꯛꯅ ꯍꯦꯛ ꯍꯦꯛ ꯎꯍꯩ ꯍꯦꯛꯆꯕ ꯎꯃꯪ ꯑꯗꯨꯗ ꯍꯧꯔꯝꯕꯗꯒꯤ ꯍꯦꯛꯆꯔꯛꯄꯅꯤ꯫ ꯑꯩꯍꯥꯛ ꯆꯠꯆꯕ ꯌꯥꯒꯗ꯭ꯔꯥ"? ꯍꯦꯟꯊꯣꯏꯅ ꯊꯥꯔꯤꯛꯀꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯒ ꯃꯈꯨꯠꯇ ꯍꯤꯔꯥꯃꯅꯤ ꯑꯃꯈꯛ ꯁꯤꯟꯅꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯥꯔꯤꯛ ꯉꯛꯅ "ꯃꯖꯥꯏꯕꯨꯡꯉꯣ, ꯀꯩꯁꯨ ꯂꯩꯇꯕ ꯍꯩ ꯑꯃꯈꯛꯀꯤꯗꯃꯛ ꯑꯁꯨꯛ ꯃꯃꯜ ꯌꯥꯝꯕ ꯍꯤꯔꯥ ꯑꯁꯤꯕꯨ ꯁꯤꯟꯅꯕꯤꯔꯤꯕ ꯑꯁꯤꯕꯨ ꯑꯩꯍꯥꯛ ꯂꯧꯕ ꯄꯥꯝꯖꯗꯦ"꯫ ꯍꯦꯟꯊꯣꯏ ꯃꯣꯃꯣꯟ ꯅꯣꯛꯂꯒ "ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯃꯁꯤ ꯂꯧꯗꯕ ꯊꯣꯛꯂꯕꯗꯤ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯟꯈꯤꯕ ꯌꯥꯕꯒꯤ ꯑꯌꯥꯕꯗꯣ ꯑꯩꯅ ꯉꯁꯤꯗꯤ ꯈꯛꯄꯤꯔꯔꯣꯏ"꯫ ꯊꯥꯔꯤꯛ ꯁꯥꯎꯕꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯐꯥꯊꯔꯒ ꯍꯦꯟꯊꯣꯏꯕꯨ ꯄꯨꯅꯦꯝꯂꯒ ꯍꯤꯔꯥ ꯑꯗꯨ ꯂꯧꯔꯗꯨꯅ ꯂꯩꯉꯝꯕꯤꯕꯨ ꯀꯧꯔꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯃꯨꯛ ꯁꯨꯔꯦ ꯊꯥꯔꯤꯛꯅ ꯎꯍꯩ ꯊꯤꯟꯕ ꯂꯥꯛꯇꯕ꯫ ꯃꯥꯕꯨ ꯎꯕ ꯐꯪꯗ꯭ꯔꯕꯗ ꯍꯦꯟꯊꯣꯏ ꯑꯗꯨ ꯅꯨꯡꯉꯥꯏꯇꯅ ꯎꯪꯗꯨꯅ ꯐꯝꯂꯝꯃꯤ꯫ ꯂꯩꯉꯝꯕꯤ ꯃꯍꯥꯛꯀꯤ ꯑꯆꯥꯄꯣꯠꯁꯤꯡ ꯑꯗꯨ ꯃꯍꯥꯔꯥꯅꯤꯗ ꯁꯤꯟꯅꯔꯝꯂꯕ ꯃꯇꯨꯡꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯍꯦꯟꯊꯣꯏꯅ ꯐꯠ ꯆꯦꯟꯁꯤꯟꯖꯔꯒ "ꯏꯃꯥꯒꯨꯝꯂꯕꯤ, ꯊꯥꯔꯤꯛꯇꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯃꯨꯛ ꯁꯨꯔꯦ ꯂꯥꯛꯇꯕ꯫ ꯃꯍꯥꯛꯄꯨ ꯀꯔꯤ ꯇꯧꯕꯒ ꯌꯥꯎꯔꯒꯦ"? "ꯅꯨꯄꯥ ꯃꯆꯥ, ꯃꯍꯥꯛ ꯑꯗꯣ ꯉꯁꯤ ꯉꯔꯥꯡ ꯑꯁꯤ ꯃꯁꯥ ꯏꯉꯝ ꯉꯝꯗꯦ ꯍꯥꯏꯕꯅꯤ"꯫ ꯍꯦꯟꯊꯣꯏ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯂꯩꯉꯝꯕꯤꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯦꯟꯊꯣꯏꯅ "ꯀꯅꯥ ꯀꯅꯥ ꯂꯩ? ꯅꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯃꯐꯝ ꯑꯁꯤꯗ ꯅꯨꯡꯇꯤꯒꯤ ꯎꯍꯩ ꯊꯤꯟꯕ ꯂꯥꯛꯄ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯕ ꯃꯤꯑꯣꯏ ꯑꯗꯨ ꯌꯥꯎꯕ꯭ꯔꯥ"? ꯃꯅꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ "ꯃꯖꯥꯏꯕꯨꯡꯉꯣ,
ꯑꯩꯍꯥꯛꯅ ꯊꯤꯟꯖꯔꯨꯕꯅꯤ꯫ ꯀꯔꯤ ꯊꯣꯛꯄ ꯌꯥꯎꯔꯕꯒꯦ? ꯍꯧꯖꯤꯛꯃꯛ ꯑꯩꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯊꯤꯜꯂꯨ꯫ ꯋꯥꯗꯨ ꯇꯥꯕꯗ ꯊꯤꯟꯊꯕ ꯇꯧꯗꯅ ꯃꯅꯥꯏ ꯑꯗꯨꯅ ꯍꯦꯟꯊꯣꯏꯕꯨ ꯁꯒꯣꯜ ꯒꯥꯔꯤꯗ ꯄꯨꯔꯗꯨꯅ ꯊꯥꯔꯤꯛꯀꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯊꯥꯔꯤꯛꯀꯤ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯍꯦꯟꯊꯣꯏ ꯁꯨꯃꯥꯡ ꯑꯗꯨꯗꯒꯤ ꯊꯥꯔꯤꯛꯄꯨ ꯃꯈꯣꯜ ꯍꯧꯅ ꯀꯧꯔꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯏꯃꯨꯡꯗꯒꯤ ꯇꯅꯧꯕꯤꯗꯨ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯍꯦꯟꯊꯣꯏ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯜꯂꯒ ꯄꯨꯅꯦꯝꯖꯔꯝꯃꯤ꯫ ꯊꯥꯔꯤꯛꯀꯤ ꯌꯨꯝ ꯅꯠꯇꯕ꯭ꯔꯥ ꯁꯤꯕꯣ? ꯃꯥꯅꯤ ꯃꯆꯥ ꯏꯕꯨꯡꯉꯣ꯫ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ? ꯃꯍꯥꯛꯇꯤ ꯃꯁꯥ ꯉꯝꯗꯗꯨꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯄ ꯉꯝꯗꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤꯃꯨꯛ ꯁꯨꯔꯦ ꯂꯩꯔꯛꯄ꯫ ꯍꯦꯟꯊꯣꯏ ꯋꯥꯗꯨ ꯇꯥꯕꯗ ꯀꯔꯤꯁꯨ ꯃꯈꯥ ꯇꯥꯔꯝꯗꯅ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯛꯄꯗ ꯎꯔꯦ ꯊꯥꯔꯤꯛ ꯑꯗꯨ ꯐꯃꯨꯡꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ꯫ ꯃꯗꯨ ꯎꯕꯗ ꯐꯠ ꯆꯪꯁꯤꯜꯂꯒ "ꯁꯈꯦꯂꯕꯤ!" ꯊꯥꯔꯤꯛ ꯃꯃꯤꯠ ꯑꯗꯨ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯄꯥꯡꯊꯣꯛꯂꯛꯄꯗ ꯍꯦꯟꯊꯣꯏ ꯂꯩꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯀꯣꯛ ꯑꯗꯨ ꯑꯃꯨꯛ ꯉꯥꯎꯔꯛꯂꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯖꯔꯝꯃꯤ꯫ ꯍꯦꯟꯊꯣꯏ ꯅꯨꯡꯉꯥꯏꯇꯅ "ꯃꯇꯧ ꯀꯔꯝꯅꯅꯣ ꯑꯁꯨꯝꯅ ꯅꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯅꯥꯔꯤꯕ? ꯃꯆꯥ ꯏꯕꯨꯡꯉꯣ, ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯅ ꯎꯈ꯭ꯔꯕꯗꯤ ꯐꯖꯗꯦ꯫ ꯑꯩꯍꯥꯛꯇꯤ ꯂꯥꯏꯔꯕꯤ, ꯄꯣꯄꯥꯡ ꯁꯨꯗ꯭ꯔꯕꯤ ꯑꯃꯈꯛꯅꯤ꯫ ꯅꯍꯥꯛꯇꯤ ꯏꯅꯤꯡꯊꯧꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔꯅꯤ꯫ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯟꯕꯤꯈ꯭ꯔꯣ꯫ ꯑꯩꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯁꯤ ꯍꯦꯛ ꯐꯕꯒ ꯑꯗꯣꯝꯒꯤ ꯆꯨꯝꯕ꯭ꯔꯩ ꯑꯗꯣ ꯁꯣꯏꯗꯅ ꯍꯦꯛꯇꯨꯅ ꯅꯐꯝꯗ ꯁꯤꯟꯅꯖꯒꯦ." ꯍꯦꯟꯊꯣꯏ ꯅꯨꯡꯉꯥꯏꯇꯅ "ꯁꯈꯦꯂꯕꯤ, ꯑꯗꯨꯝꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯩꯇꯕꯒꯨꯝꯅ ꯎꯕꯤꯒꯅꯨ꯫ ꯑꯩꯍꯥꯛ ꯆꯨꯝꯕ꯭ꯔꯩ ꯑꯗꯨ ꯂꯧꯕ ꯂꯥꯛꯈꯤꯕꯁꯨ ꯅꯠꯇꯦ꯫ ꯅꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯍꯪꯕ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯒ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯑꯩꯒꯤ ꯆꯨꯝꯕ꯭ꯔꯩ ꯅꯤꯔꯤꯕ ꯑꯗꯨꯗꯤ ꯅꯍꯥꯛꯄꯨ ꯅꯣꯡꯃꯒꯤ ꯑꯣꯏꯔꯕꯁꯨ ꯋꯥꯔꯤ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯁꯥꯟꯅꯕ ꯐꯪꯖꯅꯕꯒꯤꯗꯃꯛꯇꯅꯤ." ꯑꯩꯍꯥꯛꯅ ꯎꯃꯪ ꯑꯗꯨꯗ ꯍꯩ ꯑꯁꯨꯝ ꯍꯦꯛꯂꯤꯉꯩ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯂꯝꯍꯨꯏ ꯑꯃ ꯊꯣꯔꯛꯇꯨꯅ ꯑꯩꯉꯣꯟꯗ ꯆꯥꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯇꯧꯔꯛꯈꯤ꯫ ꯃꯗꯨ ꯎꯕꯗ ꯀꯤꯖꯗꯨꯅ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤꯗꯕꯨ ꯍꯤꯡꯍꯧꯔꯕꯗꯤ ꯈꯟꯗꯨꯅ ꯊꯨꯅ ꯌꯥꯡꯅꯃꯛ ꯆꯦꯟꯕ ꯃꯇꯝꯗ ꯄꯨꯈ꯭ꯔꯤꯗ ꯇꯥꯁꯤꯟꯗꯨꯅ ꯋꯥꯈꯜ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ꯫ ꯑꯩꯍꯥꯛꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯎꯃꯪ ꯑꯗꯨꯗ ꯂꯩꯕ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯃꯈꯛꯅ ꯑꯩꯕꯨ ꯀꯟꯕꯤꯔꯛꯈꯤꯕꯅꯤ꯫ ꯄꯨꯈ꯭ꯔꯤ ꯑꯗꯣ ꯃꯤꯇ꯭ꯔꯪꯒꯤ ꯑꯣꯏꯕ ꯄꯨꯈ꯭ꯔꯤꯅꯤ ꯍꯥꯏ꯫ ꯑꯗꯨꯅ ꯅꯨꯃꯤꯠ 5ꯅꯤ ꯐꯥꯎꯕꯗꯤ ꯐꯃꯨꯡꯗꯒꯤ ꯀꯪꯈꯠꯇꯨꯅ ꯆꯠꯄ ꯉꯝꯂꯣꯏ꯫ ꯏꯁꯥ ꯌꯥꯝꯅ ꯁꯣꯟꯊꯒꯅꯤ ꯍꯥꯏ꯫ ꯃꯗꯨꯒꯤꯗꯃꯛꯅꯤ ꯑꯩꯅ ꯑꯣꯏꯔꯤꯕ ꯑꯁꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯁꯈꯦꯂꯕꯤ, ꯅꯍꯥꯛꯅ ꯍꯛꯆꯥꯡ ꯍꯦꯛ ꯐꯕꯒ ꯀꯣꯅꯨꯡꯗ ꯀꯥꯔꯛꯇꯨꯅ ꯍꯥꯟꯅꯒꯨꯝ ꯎꯍꯩ ꯊꯤꯟꯕꯤꯔꯛꯎꯀꯣ꯫ ꯐꯒꯅꯤ ꯃꯆꯥ ꯏꯕꯨꯡꯉꯣ꯫ ꯑꯁꯨꯝꯅ ꯍꯦꯟꯊꯣꯏ ꯑꯗꯨ ꯊꯨꯅꯃꯛ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅ ꯀꯔꯤꯁꯨ ꯂꯩꯇꯕ ꯂꯝꯍꯨꯏ ꯃꯍꯥꯛꯃꯛꯅꯁꯨ ꯎꯁꯤꯠꯇꯕ ꯁꯥꯏ꯫ ꯊꯥꯔꯤꯛꯇ ꯁꯤꯡꯅꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯏꯐꯝꯗ ꯁꯤꯡꯅꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯁꯨꯝꯅ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯃꯅꯥꯏ ꯈꯔ ꯄꯨꯔꯗꯨꯅ ꯊꯥꯔꯤꯛꯅ ꯎꯍꯩ ꯍꯦꯛꯂꯤꯕ ꯎꯃꯪ ꯑꯗꯨ ꯇꯝꯅ ꯆꯠꯂꯗꯨꯅ ꯂꯩꯔꯝꯕ ꯂꯝꯍꯨꯏ ꯄꯨꯝꯅꯃꯛ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯔꯕ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯂꯝꯈꯤ꯫ ꯑꯗꯨꯒ ꯑꯁꯤꯕ ꯂꯝꯍꯨꯏꯁꯤꯡ ꯑꯗꯨ ꯄꯨꯁꯤꯜꯂꯒ ꯃꯩ ꯊꯥꯗꯣꯛꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯥꯔꯤꯛ ꯑꯗꯨ ꯅꯨꯃꯤꯠ 5ꯅꯤ ꯐꯥꯔꯗꯨꯅ ꯎꯃꯪ ꯑꯗꯨꯗ ꯍꯩ ꯍꯦꯛꯄ ꯑꯗꯨ ꯃꯇꯣꯝꯇ ꯆꯠꯄ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯇꯅꯧꯕꯤꯕꯨ ꯄꯨꯔꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯎꯍꯩ ꯁꯨꯝ ꯍꯦꯛꯂꯤꯉꯩꯗ ꯇꯅꯧꯕꯤꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯩ ꯊꯥꯈꯤꯕꯒꯤ ꯆꯥꯛꯍꯧꯗꯕ ꯂꯦꯝꯍꯧꯕ ꯁꯔꯨ ꯁꯔꯥꯡ ꯈꯔ ꯊꯦꯡꯅꯔꯝꯈꯤ꯫ ꯃꯗꯨ ꯎꯕꯗ ꯊꯥꯔꯤꯛꯇ ꯇꯝꯖꯔꯝꯃꯤ꯫ ꯊꯥꯔꯤꯛ ꯉꯛꯅ "ꯃꯁꯤꯗꯤ ꯂꯝꯍꯨꯏꯁꯤꯡꯒꯤ ꯁꯔꯨ ꯁꯔꯥꯡ ꯃꯥꯟꯈ꯭ꯔꯦꯗ꯫ ꯃꯁꯤꯕꯨ ꯀꯅꯥꯅ ꯇꯧꯔꯝꯂꯤꯕꯖꯥꯠꯅꯣ?" ꯇꯅꯧꯕꯤ ꯆꯤꯡꯅꯔꯞ ꯇꯧꯗꯨꯅ "ꯏꯇꯥ, ꯑꯩꯗꯤ ꯃꯁꯦ ꯔꯥꯖꯀꯨꯃꯥꯔ ꯍꯦꯟꯊꯣꯏꯅ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯊꯥꯖꯩ꯫ ꯃꯍꯥꯛꯅ ꯅꯍꯥꯟ ꯅꯪꯕꯨ ꯎꯅꯔꯝꯂꯒ ꯊꯣꯔꯛꯄ ꯃꯇꯝꯗ ꯂꯝꯍꯨꯏ ꯄꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯑꯩꯅ ꯇꯥꯈꯤꯌꯦ." ꯊꯥꯔꯤꯛ ꯉꯛꯅ "ꯂꯝꯍꯨꯏ ꯑꯁꯤꯕꯨ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯇꯨꯅ ꯃꯩ ꯊꯥꯗꯣꯛꯂꯤꯕ ꯑꯁꯤꯅ ꯀꯔꯤ ꯃꯔꯝꯒꯤ ꯑꯣꯏꯔꯕꯖꯥꯠꯅꯣ? ꯏꯇꯥ, ꯑꯩꯍꯥꯛꯇꯤ ꯃꯍꯥꯛꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕ ꯃꯥꯜꯂꯤ꯫ ꯃꯗꯣ ꯑꯣꯏꯊꯣꯛꯇꯕ ꯋꯥꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯅꯨꯡꯗ ꯀꯥꯔꯛꯂꯝꯃꯤ꯫ ꯍꯦꯟꯊꯣꯏ ꯑꯗꯨ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯊꯣꯡꯖꯥꯎ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯈꯤ꯫ "ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ?" ꯃꯆꯥ ꯏꯕꯨꯡꯉꯣ, ꯑꯅꯥꯕ ꯀꯔꯤꯁꯨ ꯂꯩꯖꯗ꯭ꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯈꯥꯎ ꯑꯗꯨꯗꯒꯤ ꯆꯨꯝꯕ꯭ꯔꯩ ꯑꯗꯨ ꯂꯧꯊꯣꯔꯛꯂꯒ ꯍꯦꯟꯊꯣꯏꯗ ꯄꯤꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯍꯥꯔꯥꯅꯤꯅ ꯎꯈꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯍꯦꯟꯊꯣꯏꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯍꯩ ꯑꯗꯨ ꯎꯕꯗ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯐꯠ ꯂꯧꯔꯒ
नुपꯤ मचा मसिदी कदाइदगी हेलकपनो ओंथोकनबो फजख्रेदा असे हाइदुना मिकुब अदु मक्तदा चुम्ब्रे अदु करिसु खंदना चारम्मी महारानी अदुना सिदी नहान मखैदगी हेना यामना हाउख्रे नुपी मचा हयेंग मखैदी मसिगी उहै असिदमक पुरउको असे हाइदुना महारानी अदु हराउना चंखिरमी वादु ताबदा थारिक्ति मथा साबा हौख्रे करी तौरे नहांगना उहै अदु हेकपदा खुदोंग चादबा लेरगदी अयहाक पुना चटमिनसी यारनी मजाइबुंगो अयहाक वखल अमदा ताउरुरे अयहाक चचख्रगे असे हाइदुना थारिक अदु चटखिरमी मतौ अदु उबदा हेंथोय नुंगाइतना येंगदुना लेहौवे सोमदा थारिक अदु मथा यमना सारमे मचिंदसो असमना सोंजरई अयहाकबु निंगथौसिंगी वाफमबु इनगद्रा नत्रगा सजी अदुना हाइरमबदुबु इनगद्रा आई करी तौगदबनो करिगुंबा निंगथौसिंगी वाफम अदुदा इनदब थोक्लबदि आई दंदी सोइदना फंगनी अदुगा उहै अदा नोंमदा अमदगी हेने हेकपा याबसु नते लोइना हेक्तोक्लुरगना आइगी इफमदा करी करंबा अवा चैथेंगनो नंगदौरिबा अस अयहाकी पुंसी असे ओंथोक्नसु तोना हिंगमल्लेदको अदुबु फरे अयहा उहै अदा हेक्तमक हेक्लगे अदुगा अवाबा मायोक्नबा हाइबदुनी असमना थारिक अदो नुमिदांगी चाक चादबा मखै मथा सादुना अदुमक अहिंग अदु तुमथख्रे अमम मफम अमदनी थारिक कीबना मखोंग अदु चेंग खैबगुम निक्लदुना कनानो अयहाकु मफम असिदा कौरिबा खुंजेलसिबा अयहाकु असमना अवाबा मायोक्ना हनबिगनो ऐ कीबना वांथगदौरे खोंजेल अदुना कोई पाइ पाइरदुना थारिकपु असुम लेप्तना किहलक्लमी मतौ अदुदा थारिक अदु कीबा हेनमनखिबना वांथखिरमी महाकना मिकअप थोरकपा मतमदा महाकी हेक मिटमांगमक्तदा महाकी अपोकपी अदु लेप्तुना लेरमखि ममागी फिबम चाद्रबा सक्तम सेगाइरबा फिजोल पिरोय थांगना लेप्लिबा अदु उबदा थारिक थिनथबा तौदना ममागी मनाक्तमना चेनसिन्दुना कोनगे तौजरमी अदुबु ममा अदुदी मम्मी खक ओइरमबना अदुमक कोनबा फंगदना लेमाइदा तुशिलमी ममा अदुना कपलगा इमागी बेमा इचादी उदबा यामना कुइरेदा मतम कुइरेबगी तुंगदा ngasi ichabu ujaba phangjabada aigi thamoi ase hainingai leitana pele ima nacha ayakna amuktadi konjagiba imagi minungsi phangjadrab piklingai dagi aibu hudokduna chatkhrabasu ayak sauba kisu leitiye adubu ngasi khaktamakti imagi maithong ujaraga amuktang chena konjagiba ima mama aduna hikna kaplaga इमागी बेमा नमा याकबु अमुक्तंग कोंजगे हाइबा वाहै अदु हाइरगदु इमागी थमोय असे पुबा ngamdre हे करिगिनो इमा नाहक्ति नचाबु हुदोक्तुना अतोपा सगाइदा ओंबा ngambi नुपीने सुकुइरिबा मतम असे अयाकी पागा आइगा हुदोक्तुना चटख्रसु ऐदे इमा तबु सोंदुना लैरिये नते नहांगना खलिबा दो अरानबने अयहाक असे सिरबा थवाइमी अमखक्तनी इचागी अवाबा अदो येंगबा ngamद्रदुना थवाइमी ओइना नहाकी मंगनादा लाखिबा सिनी थारिक ngakna करी इमाबो मतौ करमना ताइबंग असे थादोक्तुना चटलिबा अयहाकी अपोकपा दो नहाकी वाखलदा लाइचुदुना अदुमक चटख्रबने महाका अयहाका लंबी तिनखिद्रे अयहाकती मालेम पृथ्वी असिदा थवाई ओइना कोई पाइ पाइदुना हौजिकसु लैरि लाइरै पाकता काबा फंगदना अदुमक लेलेदो थारिक खौरांगना हाइबियो इमा थौदोकपुंबा नचादा अमता चिथदना तंबियो अयहाक वखल अमा ताबा ngamjadre नोंमा अयहाकना नपानचा नखोय अनिगी सेवा तौबा लोइरमलकपा मतुंगदा चिंगदा थबक सुबा अयहाकी मरुप लिकलांगा पुन्ना चटमिनखि असमना वारी लिरकलमी लिकलांगना इता ngasiदी चिंगदा चटलगुमसे उमंगदा फजरबा चिंगुम पाम्बी हवे हाइदुना मी मयाम ngarang hekna hawe madu oina hekte heklurase सावित्री हराउना चिंगुम हाइबा अस मधुदी कुइरेदा जादबा फरे
ꯃꯗꯨꯗꯨꯝ ꯍꯥꯟꯅ ꯍꯦꯛꯂꯨꯔꯁꯤ ꯑꯩꯒꯤ ꯅꯨꯄꯥꯒ ꯏꯆꯥꯒꯗꯣ ꯉꯁꯤ ꯍꯥꯎꯅ ꯊꯣꯡꯉꯒ ꯄꯤꯖꯕꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯎꯃꯪ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯎꯃꯪ ꯑꯗꯨ ꯌꯧꯔꯕꯗ ꯑꯅꯤꯗꯨ ꯆꯦꯡꯒꯨꯝ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯆꯦꯡꯒꯨꯝ ꯁꯧꯕꯗꯤ ꯑꯃꯠꯇ ꯎꯔꯝꯗꯦ ꯃꯗꯨ ꯎꯕꯗ ꯁꯥꯕꯤꯇ꯭ꯔꯤꯅ ꯏꯇꯥ ꯆꯦꯡꯒꯨꯝꯗꯤ ꯑꯃꯠꯇꯁꯨ ꯁꯧꯕ ꯎꯗꯦꯗ ꯏꯇꯥ ꯑꯩꯁꯨ ꯉꯔꯥꯡꯅꯦ ꯃꯈꯣꯏ ꯃꯌꯥꯝꯅ ꯎꯃꯪ ꯑꯁꯤꯗꯒꯤꯅꯤ ꯍꯥꯏ ꯍꯦꯛꯂꯛꯂꯤꯕꯗꯣ ꯑꯗꯨꯕꯨ ꯑꯃꯠꯇꯁꯨ ꯎꯗꯦꯃꯤ ꯀꯗꯥꯏ ꯃꯐꯝꯗꯒꯤꯕꯨ ꯑꯣꯏꯔꯕꯅꯣ ꯈꯪꯗꯦꯗ ꯇꯧꯔꯤꯁꯦ ꯇꯟꯖꯥ ꯑꯗꯨꯗ ꯂꯤꯛꯂꯥꯡꯅ ꯁꯨꯔꯨꯡ ꯑꯃ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯝꯈꯤ ꯃꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯇꯨꯇꯨ ꯏꯇꯥ ꯑꯁꯤꯗ ꯎꯔꯤꯕ ꯁꯨꯔꯨꯡ ꯑꯁꯤꯗ ꯆꯦꯡꯒꯨꯝ ꯑꯗꯣ ꯁꯣꯏꯗꯅ ꯍꯧꯔꯝꯂꯒꯅꯤ ꯉꯔꯥꯡ ꯃꯣꯏꯅ ꯍꯥꯏꯅꯕꯗꯣ ꯁꯨꯔꯨꯡꯒꯁꯨ ꯌꯥꯝꯅ ꯄꯟꯅꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯊꯨꯅꯃꯛ ꯁꯨꯔꯨꯡ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯦꯡꯒꯨꯝ ꯃꯌꯥꯝ ꯑꯃ ꯁꯧꯗꯨꯅ ꯂꯩꯔꯝꯈꯤ ꯃꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯁꯥꯕꯤꯇ꯭ꯔꯤ ꯑꯗꯨ ꯆꯦꯟꯁꯤꯟꯗꯨꯅ ꯍꯦꯛꯀꯦ ꯍꯦꯛ ꯇꯧꯕꯗꯗꯤ ꯆꯦꯡꯒꯨꯝꯁꯤꯡ ꯑꯗꯨ ꯎꯐꯨꯜꯒꯨꯝꯅ ꯂꯣꯏꯅ ꯀꯦꯟꯈꯤꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯁꯥꯕꯤꯇ꯭ꯔꯤ ꯉꯛꯂꯗꯨꯅ ꯏꯇꯥ ꯂꯤꯛꯂꯥꯡ ꯃꯁꯤꯗꯤ ꯀꯔꯤꯅꯣ ꯀꯔꯤ ꯃꯇꯧꯅꯣ ꯂꯤꯛꯂꯥꯡ ꯑꯗꯨ ꯐꯠꯇꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯗꯨꯅ ꯌꯥꯝꯅ ꯀꯔꯦꯝꯅꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯛꯂꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯁꯥꯕꯤꯇ꯭ꯔꯤ ꯁꯥꯎꯅ ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯕꯣ ꯑꯩꯍꯥꯛꯀꯤ ꯃꯇꯝꯕꯨꯁꯨ ꯅꯪꯅ ꯃꯥꯡꯍꯟꯕ ꯑꯩꯕꯨ ꯐꯥꯒꯤ ꯇꯧꯔꯤꯕ꯭ꯔꯣ ꯂꯥꯏꯔꯔꯦ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯔꯤꯕꯔꯥ ꯂꯤꯛꯂꯥꯡꯅ ꯃꯈꯣꯜ ꯍꯧꯅ ꯅꯣꯛꯂꯒ ꯑꯄꯪꯕꯤ ꯅꯨꯄꯤ ꯅꯪꯗꯤ ꯑꯩꯒꯤ ꯆꯤꯟꯖꯥꯛ ꯑꯣꯏꯕ ꯇꯥꯕ ꯁꯥꯕꯤꯇ꯭ꯔꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯂꯤꯛꯂꯥꯡ ꯑꯗꯨ ꯐꯠꯇꯕꯤ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯍꯅꯨꯕꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯑꯣꯟꯊꯣꯔꯛꯈꯤ ꯃꯗꯨ ꯎꯕꯗ ꯁꯥꯕꯤꯇ꯭ꯔꯤ ꯉꯁꯥꯏ ꯃꯈꯩ ꯆꯠꯃꯤꯟꯅꯔꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯂꯤꯛꯂꯥꯡ ꯅꯠꯇꯦ ꯍꯅꯨꯕꯤ ꯑꯁꯤꯒꯤ ꯁꯥꯌꯣꯟꯅꯤ ꯈꯟꯂꯕꯗ ꯄꯥꯈꯠꯅ ꯆꯦꯟꯈꯤꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯁꯥꯕꯤꯇ꯭ꯔꯤꯒꯤ ꯑꯀꯣꯏꯕꯗ ꯆꯦꯟꯕ ꯉꯝꯈꯤꯗꯅꯕ ꯍꯥꯏꯗꯨꯅ ꯈꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯔꯝꯃꯤ ꯁꯥꯕꯤꯇ꯭ꯔꯤ ꯀꯞꯂꯗꯨꯅ ꯑꯩꯍꯥꯛꯄꯨ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ ꯑꯩꯍꯥꯛꯇꯤ ꯌꯥꯝꯅ ꯂꯥꯏꯔꯕ ꯃꯤꯁꯛ ꯑꯃꯈꯛꯅꯤ ꯏꯆꯥꯗꯣ ꯌꯥꯝꯅ ꯄꯤꯛꯂꯤ ꯃꯃꯥ ꯑꯩ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯀꯞꯄꯅꯤꯌꯦ ꯍꯅꯨꯕꯤ ꯑꯗꯨꯅ ꯅꯣꯛꯂꯒ ꯀꯔꯤ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯕ इखुद चलबी नंबू करीगी अइना लेमना थादोकनी अइहाकी पुंसी असे लोइगदौरे पुंसी असे सांगदोकना हिंगननबगीदम मियोय अमा दरकार ओइबदगी ngasiदी अइहाकी खुद्दा नहाक तारेदना नते नते इमागुम लेबी नहाकी अपाम्बा मा हाइबियु अइहाक ngamnanaba थीदुना पुजरकी तौबतबु मिहोय सिंगी थवाई लौदुना फत्तबा थबकती तौबीगनो हनुबी अदुना सावित्रीगी वादु ताबदा महाकी मित्रंग अदु सिजनदुना सावित्रीगी पुंसी पुंबा चिंगथोकलमखी अदुगा हराउना मफम अदुदगी चटखिरम्मी सावित्रीगी हकचांग पुंबा पुंखुई खुइरम्मी महाकी पांगल पुंसी पुंबा मित्रंग हैबी अदुना लौथोकफिरम्मी मसा अदु यामनसु सोलम्मी मिकुप खरगी मतुंगदा सावित्री अदु महाकी मचानुपी अमसुंग मपुरोइबबु कौदुना यामना वाना सिखिरम्मी तंजा अदुदा उमंग अदुगी लाइरिंबी अदु लाक्लदुना सावित्रीगी निंगमदना सिख्रब हकचांग अदुबु मित्रंगी चुम्ब्रई पांपी अमखक ओंथोकहलमखी असुमना वारी अदु लीब लोइरबदा सावित्री अदु कपलदुना मसिनी इमागी बेमा अइहाकी लाइबक थीरबा खुंचत अदुगी वारी थारी कपलगा ओ अइहाकना नहान मखै हेक्लिबा सिदी इमा नहाकी हकचांग ओइरेको मदुना इफमदा असोकपति करिस्तु लेते निंगथौना नहाकी नफमदा चुम्ब्रई असे पुरउ हाइदुना याथंग तौरकलिबा अदुगिदम नहाकना मथा यामना साबदु उबदा अइहाक नहाकी मतेंग पांगे खंदुना लाक्लिबनी थारिकना अदुबु इमा सजीना चुम्ब्रई असे नोंगमदा अमदगी हेने हेक्लबदी अवाफमदा तागनी हाइबिरम्मी सावित्री मोमोन नोकलगा सजी अदो अतै कनासु नते उमंग असिबु कोनबा लाइरेंबिनी लमदमनदनबा हाइदुना नफमदा हाइखिबनी हौजिक्ति अइहाकसु लाइरेपाक्ता लाइरेंबी महाकना यौहनबिरगनी हाइबिरे अदुना अइहाकना चत्रिङै नहाकी मतेंग पांगलमलगे हाइदुना अइहाक लाक्लिबनी ताकपियु इमा अइहाकी अवाबासे मतौ करमना कोखनगनी हयेंगमक नहाक उमंग अदुदा लाक्तुना मित्रंगी चुम्ब्रई अदुबु लोइना हेक्तो अदुगा पांबी अदो लोइना फुक्तोकलबा मतुंगदा मै थादो अदुदा पांबी सिंग अदुगी चाकु लोइरबा उट अदुदा हुम हुमदुना थियो मदुदा
ꯈꯨꯗꯣꯞ ꯑꯃꯈꯛ ꯐꯪꯒꯅꯤ꯫ ꯈꯨꯗꯣꯞ ꯑꯗꯣ ꯑꯆꯝꯕ ꯅꯠꯇꯦ꯫ ꯃꯗꯨꯒꯤ ꯈꯨꯗꯣꯞ ꯑꯗꯣ ꯅꯤꯡꯊꯧꯁꯤꯡꯗ ꯎꯠꯄ ꯃꯇꯝꯗ ꯅꯍꯥꯛꯄꯨ ꯈꯨꯗꯛ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ꯫ ꯃꯗꯨꯗ ꯅꯍꯥꯛꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯊꯣꯛꯀꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯕꯤꯇ꯭ꯔꯤ ꯑꯗꯨ ꯐꯠ ꯃꯥꯡꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯥꯔꯤꯛ ꯃꯪꯐꯥꯎꯅꯔꯛꯇꯨꯅ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯆꯔꯛꯏ ꯑꯗꯨꯒ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯧꯔꯗꯨꯅ ꯀꯞꯆꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯊꯥꯔꯤꯛ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯉꯔꯥꯡ ꯃꯃꯥꯅ ꯇꯥꯛꯂꯝꯕ ꯊꯕꯛ ꯄꯨꯝꯕ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯆꯨꯝꯕ꯭ꯔꯩ ꯑꯃꯁꯨꯡ ꯈꯨꯗꯣꯞ ꯑꯗꯨ ꯄꯨꯔꯛꯇꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯀꯥꯔꯛꯂꯝꯃꯤ꯫ ꯍꯦꯟꯊꯣꯏꯁꯨ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯔꯤꯛ ꯎꯕꯗ ꯍꯔꯥꯎꯅ ꯆꯦꯟꯁꯤꯟꯖꯔꯛꯂꯝꯃꯤ꯫ ꯍꯦꯟꯊꯣꯏꯅ "ꯁꯒꯦꯂꯕꯤ, ꯉꯁꯤꯗꯤ ꯑꯩꯍꯥꯛ ꯐꯨꯝꯗꯨꯅ ꯊꯝꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯉꯁꯤꯗꯤ ꯅꯍꯥꯛ ꯍꯟꯈ꯭ꯔꯒꯅꯨ꯫ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯕ ꯑꯁꯦ ꯃꯁꯤꯗ ꯌꯥꯕꯤꯌꯨ꯫ ꯅꯍꯥꯛꯄꯨ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯑꯋꯥꯕ ꯃꯥꯌꯣꯛꯅꯍꯜꯂꯣꯏ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕ ꯑꯁꯤꯕꯨ ꯅꯍꯥꯛꯅ ꯑꯌꯥꯕ ꯄꯤꯕꯤꯌꯨꯕꯥ"꯫ ꯑꯁꯨꯝꯅ ꯊꯥꯔꯤꯛꯅ ꯃꯈꯥ ꯇꯥꯒꯤ ꯍꯦꯛ ꯇꯧꯕꯒ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯆꯨꯝꯕ꯭ꯔꯩ ꯑꯗꯨꯕꯨ ꯂꯧꯔꯒ "ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯩꯗ"꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯥꯔꯤꯛꯅ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯃꯐꯝꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯈꯨꯗꯣꯞ ꯑꯗꯨ ꯎꯕꯗ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ "ꯑꯦ, ꯃꯁꯤꯗꯤ ꯑꯔꯥꯏꯕ ꯈꯨꯗꯣꯞ ꯅꯠꯇꯦꯅ"꯫ ꯍꯦꯟꯊꯣꯏ ꯉꯛꯅ "ꯃꯁꯤꯗꯤ ꯑꯩꯍꯥꯛꯀꯤ ꯂꯥꯏꯍꯣꯏꯔꯕ ꯏꯄꯨ ꯑꯗꯨꯒꯤ ꯈꯨꯗꯣꯞ ꯅꯠꯇꯕ꯭ꯔꯅꯦ?" "ꯃꯥꯅꯤ, ꯃꯁꯦ ꯐꯠꯇꯕꯤ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯍꯅꯨꯕꯤ ꯑꯃꯈꯛꯅ ꯅꯣꯡꯃ ꯍꯨꯔꯥꯟꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯄꯅꯤ꯫ ꯅꯨꯄꯤ ꯃꯆꯥ, ꯈꯨꯗꯣꯞ ꯑꯁꯤꯒꯤ ꯃꯄꯨ ꯅꯍꯥꯛꯅ ꯑꯣꯏꯕ ꯊꯣꯛꯂꯕꯅꯤꯅ ꯅꯍꯥꯛ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯣꯏꯗꯕ ꯌꯥꯔꯔꯣꯏ"꯫ ꯍꯦꯟꯊꯣꯏ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯛꯂꯗꯨꯅ "ꯏꯃꯥ, ꯑꯩꯍꯥꯛ ꯋꯥꯈꯜ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ"꯫ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ "ꯅꯣꯡꯃ ꯂꯥꯏꯅꯤꯡꯕ ꯑꯃꯈꯛꯅ ꯅꯄꯨꯒꯤ ꯈꯨꯗꯣꯞ ꯑꯁꯦ ꯂꯩꯁꯥꯕꯤ ꯑꯃꯈꯛꯅ ꯄꯨꯔꯛꯀꯅꯤ꯫ ꯃꯗꯨ ꯄꯨꯔꯛꯄ ꯅꯨꯄꯤ ꯑꯗꯨꯕꯨ ꯅꯃꯧ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯁꯤꯜꯂꯨ꯫ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯕ ꯑꯣꯏꯒꯅꯤ꯫ ꯑꯆꯝꯕ ꯅꯨꯄꯤ ꯅꯠꯇꯦ, ꯂꯥꯏꯔꯦꯝꯕꯤꯒꯨꯝꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯈꯤꯕꯅꯤ"꯫ ꯍꯦꯟꯊꯣꯏ ꯍꯔꯥꯎꯅ ꯊꯥꯔꯤꯛꯇ ꯃꯣꯃꯣꯟ ꯅꯣꯛꯂꯗꯨꯅ ꯌꯦꯡꯖꯔꯛꯏ꯫ ꯊꯥꯔꯤꯛꯁꯨ ꯃꯣꯃꯣꯟ ꯅꯣꯛꯆꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯑꯅꯤ ꯑꯗꯨ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯊꯥꯔꯤꯛꯅ ꯍꯥꯟꯅ ꯔꯥꯖꯀꯨꯃꯥꯔ ꯍꯦꯟꯊꯣꯏꯕꯨ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯕꯁꯨ ꯍꯦꯟꯊꯣꯏꯒꯤ ꯑꯐꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯄꯨꯔꯣꯏꯕ ꯃꯤꯠꯅ ꯎꯕ ꯏꯁꯣꯔꯃꯛꯅꯤ ꯈꯜꯂꯗꯨꯅ ꯄꯨꯛꯆꯦꯜ ꯈꯣꯏꯖꯜ ꯇꯤꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯕꯣꯛ ꯂꯩꯉꯝꯕꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯁꯨꯅꯨꯄꯥ ꯑꯗꯨꯕꯨ ꯀꯣꯅꯨꯡꯗ ꯑꯁꯨꯝꯅ ꯏ ꯃꯁꯦꯟ ꯄꯨꯟꯗ꯭ꯔꯕꯁꯨ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫